आकाशवाणी इम्फाल Ngangom Kiran pau pajari ahan badamaru pau khulai matik sana paiba singna ngasi ayuk nongalam daida kwakta ward number 9 da laiba mitai gi yum singna sanglaktuna mioi ahum halam lei taranithu shuba manipur vidhan sabha gi mari shuba mifam thasi kunmathoi da kaunaba rajya gi mantri mandal na rajyapal da haijakre amasung manipur gi MLA ani yauba NPP gi mihut kangbu amana griha mantri Amit Shah ga unaduna manipur gi wathok athu matamna warishil purakna bataksin krai khulai matiksana paiba kuki military hana singnaba singna ngasi ayuk nongalam daida kwakta ward number 9 da laiba mitai gi yum singna sanglaktuna mioi ahum halam lei aikhoi gi Bishnupur pawmina police ki paw palleduna hai thodo asi ngasi nongalam dai pung ahum makhairam tarak padwai da thoki bani khulai paiba singaduna mitai gi yum sing adu da namduna sanglaklaga nomai kapam sung thangna yalamba gi thodukta mioi ahum adu laikhidabani thodo gi paw hek phangbaga Bishnupur gi SP na lusingba state force ki kangbusing sangchinbada mafam adu da hana lairamba Assam Rifles na thingbadagi chaungna muknaba thokhi mafam adu gi khoisaunarba miyamna yum mari romsu mai thakre hairi taranithu shuba Manipur Vidhan Sabha gi mari shuba mifam thasi kunmathoi da pangtuk lagani rajya gi mantri mandal nangarang rajyapal da taranithu shuba Manipur Vidhan Sabha gi mari shuba mifam thasi kunmathoi da kaubina ba haijakrai Haukiba namit kharanida security force na operation chathabada nongmai taramapan fagat pangamle Manipur police control room na thadorok pacherolamada hai haukiba thasi gi ahumda Bishnupur jila gi chingnaba mapam kharada security force na thibomba gi thawak chathabada SLR mapan GF rifle ani yauna nongmai tarahumdai fagat ki Bishnupur amasung Nambol gi area kharada makhata na thibomba gi thawak chathabada high cruisam canal dagi SLR mari fagat ki Ngaikhong Kunogi Singkhong dagina Insas LMG ama amasung AK-56 ama phagat pangam ki Imphal West amasung Imphal East jila gi oinanga sayuk pung manga dagi numidang waram pung taruk phawba curfew komthokli Thobal jila gi oinanga sayuk pung manga dagi numidang pung 9 phawba curfew komthokli Bishnupur jila gi oinanga sayuk pung manga dagi nungtil pung ani phawba curfew komthokli Kaksing amasung Sursanpur jila singda ngasayuk pung manga dagi numidang waram pung manga phawba curfew komthokli Kangpokpi gi oinanga sayuk pung taruk dagi numidang waram pung taruk phawba curfew komthokli Plastic bottle bank hangdopa masung solid waste management ki matang da miyam bhap tahan bagi thorum ama none jila gi longmai part 3 da laiba Tenkongjang higher secondary school dangarang pangthokrai Rajya Environment and Climate Change Directorate masung none gi district administration na pun sindno pangthokki ba thorum da none gi deputy commissioner Joseph Paulin Kamso na hai amot akai sing amasung plastic ki polam sing mapam sana lotion bai basina mahusa gi phum ngak chenduna thambar chauna kana pigani Maramadun miyamna plastic ki polam sing mapam sana lotion na ba madi amora kai sing mapam sana lotion na bahana bada hena thodang lobagi tangai fadablai Thoramadu nonege SP modhunimai Environment and Climate Change ki yauna atai makok thongba official sing lamdamadu ki tongan tongan bala nai lup sing mihut sing saruk yaki thoromdu ki saruk amo oina hidak kanaba u chara sing su thaki paugi marak thatna atenu break ama Manipur University na lauba BA BSc BCom BFT BSW BTT gi 4th semester examination 2023 May hana August ki tarik ahum dagi mga pawbo pangtokani leplamba adu nauna amuk hanna matam leptuna September ki tarik amma ani amadi mari da pangtoklagani haina Manipur University gi controller of examination na khangalakli Tabiriba pawsi Akashvani Imphal lagini National People's Party NPP gi mihut kangbu amana Griha Mantri Amit Shah ga unuduna Manipur gi wathok athu matamno warushin purak na bataksin krai dola se gi Meghalaya gi Rajya Sabha MP Wanwai Roy Kharlukhi hana gi mantri amasung Lok Sabha MP Agata Sangma Kaksing gi MLA Mayang Namum Rameshwar amasung dola se gi National Secretary Political Affairs amasung Khetrigaon gi Kendra gi MLA Sheikh Nurul Hasan yawu mihut kangbu duna ngarang New Delhi da Griha Mantri ga unakibani Unabadu da makhoi gi maikei dagi Manipur da nongmo gi phium soksin behen galakli basigi matang da marik chumna pawdam ki Rajya sida tangdu laitaba mari santi hanjalakna balakot piaba thabuk kyamarum mihut kangbo duna prastap tawki Rajya sigi miyamna wari bu kaya si yenglaga Griha Mantri nakan mem yeng changbiduna waroishin purna bhana biyu haina su taksin ki Griha Mantri gi maikei dagi mihut kangbo da Manipur gi wathok asi athu matam da loishin duna tung koi waroishin ma purna bhana gani haina su thajab birakhi hairi
था की तरेत की तरमाथोई फाव बीजेपी की एमपी सिंह संसद के सभा निमक सोईदन लाकननबा बीजेपी ने हुइप जारी करे दोल न थोकिब हुइप जारी बगी चेरोलमदा लोक सभा दा सरकार की वारिप अमसुंग पुथोकदब बिल सिंह दा मखोइन सोईदन सवटकदबनि हाइरी राज्य सभा की बीजेपी एमपी सिंह दा हुइप जारी दुना निंगथौकाब निमित सभा की मिफम सोईदन यावननब खंगनख्रै राष्ट्रपति द्रौपदी मुर्मू की तमिलनाडु मसुंग पुदुचेरी की खोंगचत ngasi हौरगनी था निपान फाव चटकदमा की खोंगचत मनुंगदा राष्ट्रपति ngasi तमिलनाडु की मुदुमलाई टाइगर रिजर्व चतुन यंगसिनगनी हयेंग चेन्नई की यूनिवर्सिटी ऑफ मद्रास पांथोकदबा 135 सुब कन्वोकेशन सरुक यागनी श्रीमती मुर्मुना राजभवन की दरबार हॉलबू भारतीय मंदापम हाइन ममिंग ओनबगी थोरम अमदसु सरुक यागनी थासिक तरेतन पुदुचेरी की जवाहरलाल इंस्टीट्यूट ऑफ पोस्ट ग्रेजुएट मेडिकल एजुकेशन एंड रिसर्च संगागनी ngasi phongba pause singi maru ayo pausingi dum hauzik Mangsatabam Premananda leire Premananda Thagachari Kiran ngasi phongna riba pause singda Rahul Gandhi ki conviction Supreme Court na stay tawkhiwagi pau kuntaruk suba Manipur Integrity Day gi thoram pangthokhiwagi pau Rishi Kumar gi mafam da awang bathakte kai khumna khiba Santi Puroknaba lepa laitana lanjang changsingani haiba DGP gi wafam amadi State Assembly gi nongzu mifam August kun mathoi gi phamba haunaba wareb laukre haiba pauna maroi pausing ori pauna famda Rahul Gandhi ki conviction Supreme Court na stay tawkre Manipur gi damak parliament leplagani haiba MPCC gi president K Megachandra gi wafam ahan headline tawduna fongle Power si Sangai Express Manipur yamasung English edition Huyalan Pau HL Express Iraibak People's Chronicle amadi Imphal Free Press tasu ahan balamai da fongle Asiba singi hakchang punna fumbgani hairiba wafam asi yengthina nabagi khudam oigani haiba kokomi gi wafam anisu headline tawduna fongli Sanga Express Manipuri da Parliament Manipur gi issue opposition gi khongfam chauna handokre government di hakchina lawdi haiba pauna ahan headline tawri laikhidra Manipur Rifles ki personnel Rishi Kumar gi mufam da awang bathak da ikai khumna bot khre Santipur niba lepa laitana lanjang changsingani haiba DGP gi wafam anisu headline tawduna fongli Pawasi Pongnafam, Sana Lebak, Huyalan Paw Amadi, HL Express ta ahan balamai da fongli. Sana Lebak ta, State Assembly ki nongzumi fam, Agas kun mathoy ki fam bahong ba wareb laukre haiba pawna ahan ba headline tawri. Pawasi Pongnafam, Sana Lebak, Iraibak Amadi Tamelong Times tasu ahan balamai da fongli. Mafam ahum dagi nongmay chabulama laukhiba da chenaba singlem na tharo haiba DGP ki wafam na anisu headline tawduna fongli. Huyalan Pauda, Assam Rifles na bunkers hajilakpadagi hana lerema bunker singsu lautho haina khunja singa akan bamongda mungna kraiba pau asina banner headline tawduna fongli parliament achauba awonba ama laglagani haiba MPCC gi president K Megachandra gi wafam anisu headline tawduna fongli HL Express ta mironbi singi khudol thoram pangthokre fertility rate hantharagli basi yenglaga mama obi singa normal oina angang pok na bakhona si haiba health minister Dr. Safam Ranjan gi wafam ahan ba headline tawduna fongli NPP gi mihut kangbu amana Amit Shah unakre tungkoiba waro sinama purakna ba thorang paikali haina Amit Shah na thaja pirakle haiba pau amasu ahan ba lamaida headline tawduna fongli Iraibak ta Manipur gi issue amasung Rajasthan da nupi da chathake ba miot minai gi matang da khanasi haina parliament ta charang na ba thokre haiba pauna ahan ba headline tawri Kuntaruk suwa Manipur Integrity Day thoram pangthokre haiba pawga loinana kuki singna landaragli basi yelhau frup singdani apun bagi saktam kai handana ba thodang lominar si haiba amuko gi president Nando Luwang gi wafam anisu headline tawri People's Chronicle da Manipur de Anglo Kuki war gi record late haiba Ministry of Home Affairs ki pawkum ahan headline tawduna fongli Pawasi Sanga Express English tasu ahan lamai da headline tawri Kuki MLA singna akanaba assembly session da yaugdanaba tongan ba kuki lup singna khangal lakre haiba pawasina anisu headline tawri Pawasi Ganfu Mail da su ahan headline tawri Imphal Free Press ta Manipur gi sarang naba marakta dengue gi case chamaga 13 thengnare haiba paw asina anisu headline tawri Pawasi Imphal Free Press Sonalibak amadi Pongnafam da su ahan lamai da fongli Tamengon Times ta matamsan assembly mifam kau dabagi pung kunmari gi general strike hokre haiba pawna anisu headline tawri Pawasi Hills Hornbill Express tasu maroi pawina fongli ICDS Cell Senaptin Sinduna Beast Feeding Week ki thoram haudokre haiba pawasina anisu headline tawri Kiran Thagachari Premananda aroi bedamaru paw amohanna Khulai matik sana paiba singna ngase ayuk nongalamdai da Kwakcha Ward number 9 da laiba mitai gi yum singna sangluktuna mioi ahum halum lei
तारानिथोई सुब मणिपुर विधानसभा की मरी सुब मिफम था असि कुनमाथोइद कौननबा राज्य की मंत्रिमंडल न राज्यपाल दा हाइजख्रे अमसुंग मणिपुर की एमएलए अनि यावबा एनपीपी की मिहुत कांगबो मना गृह मंत्री अमित शाह गौनदुना मणिपुर की वाथोक अथुब मतम वारोसिन पुरकनब तक्सिनख्रे पाउ लोइजरे।